ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯡꯕꯟꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯍꯩꯁꯨ ꯍꯩꯀꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯅ ꯊꯦꯡꯅ ꯊꯥꯒꯠꯆꯔꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯇꯔꯄꯣꯟ ꯍꯩꯁꯣꯏ ꯁꯣꯏꯕꯒꯤꯅꯤ ꯁꯣꯏꯕ ꯍꯧꯈꯤꯗꯧꯔꯦ ꯃꯣꯏ ꯑꯩꯈꯣꯏꯁꯤ ꯁꯣꯏꯕ ꯍꯧꯈ꯭ꯔꯦ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯏ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯏꯆꯦ ꯀꯧꯔꯤꯁꯤ ꯏꯆꯦꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯏꯅꯦꯅꯦꯕ ꯑꯗꯣ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯑꯗꯨꯝ ꯏꯆꯦ ꯀꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯩ ꯑꯗꯨꯝ ꯀꯧꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯄꯨꯈ꯭ꯔꯤꯗ ꯂꯣꯏ ꯇꯧꯔꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯈ꯭ꯔꯤꯗ ꯈꯨꯜꯂ ꯆꯥꯔꯛꯏꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯈ꯭ꯔꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯁꯥꯔꯝꯃꯅꯤ ꯑꯩ ꯁꯥꯇꯤꯟ ꯈꯟꯕꯤꯔꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯁꯤ ꯅꯣꯡꯈꯠ ꯑꯩꯗꯤ ꯄꯣꯛꯑꯦ ꯂꯥꯏꯒꯤꯅꯤꯅ ꯁꯥꯕꯒ ꯑꯝꯇ ꯆꯪꯗ꯭ꯔꯦꯕ ꯃꯥꯏꯔꯦꯟ ꯄꯥꯜꯂꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯌꯥꯟꯊꯔ ꯌꯥꯝ ꯄꯥꯜꯂꯤ ꯍꯟꯗꯛꯇꯤ ꯌꯥꯝꯁꯨ ꯂꯩꯔꯦ ꯏꯅꯦꯝ ꯅꯦꯝꯒ ꯄꯥꯜꯂꯤ ꯊꯦꯡꯅꯤ ꯀꯣꯛꯇ ꯀꯛ ꯍꯧꯒꯠꯂꯦ ꯐꯝꯃꯒ ꯄꯨꯡꯗꯣꯟꯗ ꯃꯔꯤ ꯆꯠꯂꯒ ꯄꯥꯟꯕꯅꯦꯕ ꯑꯗꯨ ꯁꯨꯃꯥꯡ ꯂꯣꯝꯗ ꯃꯁꯥꯁꯦ ꯃꯣꯏ ꯄꯥꯝꯗ ꯂꯨꯝꯊꯔ ꯁꯨꯝ ꯂꯨꯞꯊꯔꯦ ꯃꯣꯏ ꯑꯍꯨꯝ ꯀꯟꯅ ꯁꯣꯔꯤ ꯁꯥꯏꯌꯦꯅ ꯁꯥꯇꯤꯟ ꯇꯨꯞꯄꯤ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯊꯔꯣ ꯃꯔꯤ ꯍꯥꯞꯄ ꯄꯤꯡꯈꯣꯟꯁꯨ ꯍꯥꯞꯄꯕꯣ ꯍꯥꯞꯄꯦ ꯁꯣꯝꯗ ꯂꯥꯡꯉꯩꯗ ꯉꯥꯗꯨꯗꯤ ꯀꯥꯏ ꯊꯝꯃꯒꯦ ꯉꯥ ꯌꯥꯜꯂꯝꯕꯅꯦ ꯃꯣꯏ ꯑꯍꯨꯝ ꯀꯟꯅ ꯃꯣꯏ ꯑꯍꯨꯝ ꯁꯥꯗꯅ ꯁꯥꯇꯤꯟ ꯑꯩꯅꯁꯨ ꯈꯟꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯗꯩꯔꯣꯗꯣ ꯂꯦꯅ ꯄꯥꯟꯕꯒꯤ ꯂꯣꯏ ꯈꯒ ꯗꯥꯛꯂꯦ ꯂꯥꯡꯐꯝꯗ ꯂꯣꯝꯄꯥꯛ ꯆꯥ ꯌꯥꯔꯝꯗꯔꯕꯅꯤ ꯅꯪꯁꯨ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯅꯨꯡꯁꯥ ꯁꯥꯗꯣꯏꯅꯤ ꯂꯦꯊꯠꯂꯦ ꯌꯥꯅꯤ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯦ ꯁꯤꯗ ꯅꯈꯣꯏ ꯏꯅꯦ ꯑꯇꯣꯝꯕꯤ
ꯄꯥꯀꯥꯟꯗ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯆꯥꯕ ꯁꯤ ꯅꯪ ꯄꯨꯒꯣ ꯆꯥꯅꯤꯡꯉꯗꯤ ꯍꯣꯔꯦꯟ ꯆꯧꯁꯤ ꯃꯅꯤꯡꯗ ꯍꯤꯡꯒꯣꯜꯗ ꯂꯩꯇꯦ ꯆꯠꯂꯨꯁꯤ ꯍꯣꯔꯦꯟ ꯍꯤꯡꯒꯣꯜꯗ ꯈꯔ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄꯩꯗꯣ ꯆꯠꯁꯤ ꯃꯩꯈꯦꯠ ꯂꯥꯏꯒꯤ ꯇꯣꯉꯥꯟꯅ ꯑꯩ ꯊꯝꯃꯝꯃꯕꯅꯦ ꯁꯣꯏꯕ ꯂꯣꯏꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯦ ꯎꯗꯕꯅꯦ ꯑꯝꯇ ꯌꯦꯡꯉꯦ ꯁꯣꯝꯗ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯎꯔꯦ ꯑꯃꯨꯛꯀ ꯅꯣꯡꯈꯠꯂꯛꯎꯅꯦ ꯏꯆꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯥꯔꯦ ꯎꯔꯦ ꯅꯨꯡꯁꯥꯗꯅ ꯏꯔꯪ ꯂꯪꯈꯠꯂꯒ ꯅꯨꯡꯁꯥꯁꯤꯅꯀꯣ ꯃꯤꯁꯦ ꯃꯁꯛꯁꯦ ꯀꯩꯅꯣ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯥꯏ ꯁꯥꯏ ꯁꯥꯏꯌꯦ ꯅꯨꯡꯁꯥꯁꯤꯁꯨ ꯄꯨꯈ꯭ꯔꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯦ ꯍꯩ ꯂꯩ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯇꯔꯄꯣꯟ ꯂꯩꯁꯣꯏ ꯀꯠꯄ